ma'am. Kasi di prank call ito ay manawida. Do prank call jay na majin mo si kole hayage ay saksi di lola ne. Ay di ay ninja. Ato po yung call ay di ay di. Yang pagnyam tawale duna ay di pagi dumara ne duna. Ay di ato po yung pasage ay jackson hekta sajal lage. Jackson ni ay ana hajur laga to to aga di niya. Matay makidi na di niya. Còn bác lực điện tử qua đây lo Kena. ni mana na tro Halo? halo Kena no? ni mana na ta bro Kani mana lagi? mamang kai to Kena no? nata bro Mani kena no bado? ai ro Ah, ai di jackson ne Okay. ka di kena lagi kena kang dia. ai na mo elai ta me nang na mo kiwi ta mi dana Oh, au da nang je di cycle da mo chat pa ga dana spoon ka khat ba ada sum nang je sum u bai ta re ꯑꯗꯒꯤ ꯌꯥꯝꯅ ꯐꯕꯅꯦ ꯆꯝꯕꯅꯦ ꯀꯥꯏꯅꯒ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯈꯩꯅ ꯍꯥꯏꯕꯀꯣ ꯅꯣꯏ ꯑꯗꯨ ꯅꯥꯀꯟ ꯇꯝꯕ ꯏꯃꯥꯟꯅꯕꯅ ꯑꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯀꯩꯅꯣꯝ ꯁꯨꯝ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯉꯣꯟꯗ kena nang kena kang dia ai. ꯑꯩ ꯖꯦꯛꯁꯟꯅꯦꯕꯀꯣ Oh, ꯅꯦꯄ꯭ꯔꯥꯗꯩꯅꯦꯕ ꯑꯩꯅ nyepra deh. ꯁꯤꯗꯤ ꯈꯔ ꯌꯥꯗꯣꯏ ꯃꯥꯜꯂꯦ ꯑꯩ ꯌꯦꯡꯒꯦ ꯇꯝ ꯇꯝ Kai school da kan ba? ꯑꯩꯗꯤ ꯑꯦꯜ ꯑꯥꯏ ꯇꯝꯃꯤ Hojik hadani, hojik la kya lo? ꯑꯣ ꯍꯧꯖꯤꯛꯂꯣ Oh, ꯍꯧꯖꯤꯛꯇꯤ ꯇꯨꯌꯦꯜꯞꯇꯣ ꯊꯥꯕ ꯌꯥꯈꯤꯗ꯭ꯔꯦꯅ ꯑꯗꯨꯝ lo ai kai no ya bu. ꯑꯗꯣ ꯂꯣꯏꯔꯦ ꯑꯗꯣ ꯍꯥꯏꯗꯣꯔꯛꯇꯣꯏꯅꯦ ꯔꯤꯖꯟꯇ ꯉꯥꯏꯔꯦꯅ ꯀ꯭ꯂꯥꯁꯇꯤ ꯅꯪ ꯑꯩꯒ ꯃꯥꯟꯅꯕꯅꯦ Oh, ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯈꯣꯠꯄꯗꯒ ꯍꯥꯏꯗꯤ ꯁꯥꯏꯀꯜꯗꯒ ꯑꯗꯨꯝ ꯆꯠꯂꯤꯗꯅ ꯍꯜꯂꯤꯗꯅ ꯌꯨꯝꯗꯒ ꯑꯗꯨꯗꯒ ꯑꯩꯅ ꯅꯉꯣꯟꯗ ꯁꯨꯝ ꯀꯩꯅꯣꯝ ꯁꯨꯝ ꯍꯥꯏꯅꯤꯡꯕ ꯑꯗꯣ ꯑꯩꯅꯦ ꯇꯥꯕ꯭ꯔꯥ tai tai. ꯑꯩꯁꯦ ꯅꯪꯁꯦ ꯁꯨꯝ ꯈꯟꯖꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯦꯕꯀꯣ Oh my God! ꯑꯗꯣ Hai ro. ꯑꯩ ꯅꯪꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯃꯦꯕ ꯑꯩ ꯅꯪꯁꯦ ꯑꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯁꯨ ꯍꯥꯏꯗꯤ ꯇꯦꯟꯗꯣ ꯂꯣꯏꯅꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯁꯨ ꯀꯥꯟꯅꯈꯤꯗ꯭ꯔꯦꯗꯅ ꯑꯗꯒꯤ ꯅꯪꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯑꯇꯣꯞꯄꯗ ꯇꯝꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝ ꯌꯥꯎꯅꯔꯦꯗꯅ ꯑꯗꯩ ꯑꯩꯁꯨ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯒꯤ ꯆꯥꯟꯁꯇꯣ ꯑꯩꯉꯣꯟꯗ ꯀꯩꯝ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯒꯤ Number ka da gilo di ba? ꯅꯝꯕꯔ ꯊꯤꯔꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯕꯨ Okay. Adu kana da lauri no ba? ꯑꯗꯨ ꯀꯣꯟꯅ ꯍꯥꯏꯒꯦꯕ Hojik hai ro ya de. ꯑꯗꯣ ꯅꯪ ꯀꯔꯤ ꯑꯁ ꯉꯥꯏꯈꯣꯃꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯩꯁꯦ ꯏꯃꯥꯟꯅꯕꯗꯩ ꯂꯧꯕꯅꯦꯕꯀꯣ Nama ba kana? ꯏꯃꯥꯟꯅꯕ ꯀꯅꯥꯗꯩꯅꯣ ꯍꯥꯏꯔꯣ Ah, ꯑꯩ ꯏꯃꯥꯟꯅꯕ ꯂꯣꯏꯈꯝꯗꯩ ꯂꯧꯕꯅꯦꯕ ꯍꯥꯏꯗꯤ ꯃꯥ ꯆꯥꯡꯄꯟ ꯃꯌꯥ ꯂꯩꯀꯥꯏꯒꯤ ꯃꯥ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ hojik na kai school da tan no ba? Da class 11 12 to kai school tan no ba? ꯑꯩꯗꯤ ꯕꯤꯖꯟ ꯇꯝꯃꯤ Oh, ꯑꯗꯣ ꯅꯪꯗꯤ ꯀꯥꯏ ꯇꯝꯈꯤꯒꯦꯗ ꯑꯗꯨꯝ ꯈꯪꯈꯤꯗ꯭ꯔꯦꯕ ꯑꯩ ꯍꯥꯏꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯦꯕꯀꯣ ꯚꯥꯏ ꯅꯤꯔꯝꯗꯥꯏ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯌꯨꯗ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯑꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯡꯄꯤ ꯄꯤꯔꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯅ ꯑꯃꯨꯛ ꯅꯣꯏ ꯒ꯭ꯔꯨꯞ ꯀꯌꯥ ꯌꯥꯝ ꯁꯦꯝꯅꯕ꯭ꯔꯣ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯗꯨꯗꯩ ꯃꯥꯅ ꯂꯧꯊꯣꯔꯛꯄꯅꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯥꯅ ꯄꯤꯕꯅꯦꯗꯤ ꯍꯥꯏꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯗ ꯅꯪ ꯑꯩꯅ ꯍꯥꯏꯔꯛꯑꯒꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯔꯛꯑꯦ ꯀꯥꯏꯅꯗꯤ ꯍꯥꯏꯔꯨꯅꯨꯀꯣ mongónda oh. ꯑꯗꯣ ꯑꯩꯁꯦ ꯅꯪꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯀꯣ Okay. Nam kana ba su kan de.
ไอ้แจ็คสันเนี่ยบ่ไอ้แจ็คสันเนี่ยปราดได้เนี่ยบ่ ฉันที่ข้างก็มีถึงจะข้างได้ยาวเลยตัว โอ้สักตัวไอ้คนนี้ดุมท่าจะเก็บก็ไอ้ดิดุมท่าจะเก็บไอ้ดินั่งน่ะไอ้ดิยาดีตัวดุมตั้งเนี่ยไอ้ตาจะนิ่งสิ นั่นก็น่ะจะข้างกันเลย ꯑꯗꯨꯏꯁꯨ ꯑꯩ ꯍꯥꯏꯗꯤ ꯈꯪꯉꯛꯈꯤꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯈꯪꯒꯗꯕ ꯉꯁꯤꯇꯪ ꯋꯥꯔꯤ ꯁꯥꯟꯅ ꯀꯃꯥꯏꯅ ꯈꯪꯅꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯥ ꯑꯩꯈꯣꯏꯅꯤꯇꯪ ꯉꯁꯤꯇꯪꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯩꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯈꯪꯅꯗꯣꯏꯅꯣ ꯑꯩꯅꯗꯤ ꯅꯪ ꯈꯪꯉꯦꯕ ꯅꯪꯅꯗꯤ ꯑꯩ ꯈꯪꯉꯔꯣꯏꯕ ꯑꯃꯨꯛ ꯅꯪꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯍꯥꯏꯗꯤ ꯅꯪꯁꯦ ꯌꯥꯝ ꯂꯦꯝꯃꯤꯗꯅ ꯍꯥꯏꯗꯤ ꯋꯥꯒ ꯉꯥꯡꯍꯟꯗꯦꯗꯅ ꯅꯪꯁꯦ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯅꯪꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯁꯤ ꯅꯨꯄꯤꯁꯦ ꯆꯝꯃꯝꯗꯣꯏ ꯃꯥꯜꯂꯦ ꯈꯣꯠꯂꯝꯗꯣꯏ ꯃꯥꯜꯂꯦ ꯌꯥꯝ ꯂꯦꯝꯕ ꯅꯨꯄꯤ ꯃꯥꯜꯂꯦ ꯈꯣꯠꯂꯦ ꯌꯥꯝ ꯏꯪ ꯇꯞꯄ ꯃꯥꯜꯂꯦꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯗꯤ ꯏꯪ ꯇꯞꯄ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ Oh my God! Wow! ꯑꯗ ꯁꯨꯝ ꯏꯪ ꯇꯞꯄꯩ ꯃꯑꯣꯡꯗꯣ ꯁꯨꯝ ꯎꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯂꯛꯄ ꯑꯗꯒꯤ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯦꯕ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯥꯎ ꯉꯝꯗꯗꯅ ꯑꯩ ꯏꯃꯥꯟꯅꯕꯗꯩ ꯑꯃꯨꯛ ꯅꯝꯕꯔꯗꯣ ꯂꯧꯔꯤꯅꯦ ꯃꯉꯣꯟꯗꯩ ꯑꯃꯨꯛ ꯑꯗꯣ ꯅꯪ ꯈꯪꯅꯕꯒ ꯂꯩꯈ꯭ꯔꯕꯣ ꯑꯃꯨꯛ ꯅꯪ ꯈꯪꯅꯕ ꯅꯨꯄꯥꯒ ꯀꯣꯏꯔꯕ ꯅꯪꯕꯣ ꯂꯩꯌꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯖꯔꯛꯏꯁꯤꯗꯤ ꯑꯁ ꯑꯔꯦꯝꯕ ꯇꯥꯗꯣꯏꯅꯤ ꯇꯧꯔꯤꯁꯦ Oh my God! Wow! ꯀꯩ ꯂꯝꯗꯩ ꯈꯪꯅꯩꯅꯣ ꯅꯪ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯗ꯭ꯔꯣ ꯄꯨꯡꯕꯅꯦ ꯑꯩ ꯖꯦꯛꯁꯟ ꯅꯦꯄ꯭ꯔꯥꯗꯒꯤ ꯖꯦꯛꯁꯟ ꯅꯦꯄꯥꯜ ꯀꯥꯏꯋꯥꯏꯗꯒꯤ ꯅꯦꯄ꯭ꯔꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯌꯥꯗꯣ ꯅꯦꯄ꯭ꯔꯥ ꯍꯥꯏ ꯁ꯭ꯀꯨꯜꯕꯨ ꯀꯥꯏ ꯂꯩ ꯈꯪꯗꯦ ꯅꯦꯄ꯭ꯔꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯃꯥ ꯍꯣꯏꯗ ꯑꯗꯨꯝ ꯍꯪꯉꯣ ꯑꯗꯨꯝ ꯈꯪꯒꯅꯤ ꯃꯥꯗꯤ ꯃꯃꯥ ꯍꯣꯏꯗꯤ ꯍꯣꯏ ꯂꯣꯏꯔꯛꯄꯒ ꯂꯩꯕꯗꯣ ꯅꯦꯄ꯭ꯔꯥ ꯑꯃ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯒ ꯍꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯗꯥꯏꯋꯥꯏꯗꯩꯅꯦꯕ ꯑꯩ ꯅꯪꯁꯦ ꯀ꯭ꯂꯥꯁ 10 ꯂꯣꯏ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 10 ꯇꯝꯃꯤꯀꯥꯟꯗꯩꯅꯤꯀꯣ ꯑꯩꯅ ꯅꯪ ꯈꯜꯂꯛꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯈꯜꯂꯤꯅꯦ ꯌꯦꯡꯉꯣ ꯀꯟꯅ ꯅꯣꯛꯈ꯭ꯔꯦ ꯃꯥ ꯍꯟꯗꯛꯇꯤ ꯈꯔ ꯃꯥꯜꯂ ꯃꯥꯜꯂꯦ ꯑꯩꯒꯤ ꯄ꯭ꯔꯦꯡꯁꯦ ꯍꯜꯂꯣ ꯇꯥꯏ ꯑꯩ ꯅꯪꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯕ ꯀꯅꯥ ꯁꯤꯡꯁꯦ ꯑꯩ ꯖꯦꯛꯁꯟꯅꯦ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯪꯉꯤ ꯑꯩ ꯑꯦꯂꯥꯏꯗ ꯇꯝꯕ ꯅꯣꯛꯀꯅꯣ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯩ ꯌꯥꯝ ꯊꯤ ꯏꯀꯥꯏꯈ꯭ꯔꯖꯥꯠ ꯅꯉꯣꯟꯗ ꯐꯣꯟꯒ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯅꯪ ꯄꯥꯏꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯅꯪ ꯁꯨꯃꯥꯏꯅꯒ ꯄꯥꯏꯔꯛꯄꯁꯦꯀꯣ ꯑꯩꯗꯤ ꯄꯥꯏꯔꯛꯑꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯨꯕꯅꯦꯕ ꯍꯥꯏꯗꯤ ꯅꯝꯕꯔ ꯈꯪꯗꯕꯅꯤꯅ ꯑꯃꯨꯛ ꯄꯥꯏꯔꯛꯑꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨ ꯄꯥꯏꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯣ ꯇꯣꯛꯅꯔꯣ ꯀꯩꯅꯣ ꯇꯣꯛꯅꯔꯣ ꯅꯠꯇꯦ ꯅꯨꯄꯤꯁꯦꯀꯣ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥꯁꯤꯅ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯀꯔꯝꯕ ꯄꯥꯝꯃꯤꯅ ꯅꯨꯄꯥꯅ ꯅꯨꯡꯁꯤꯕꯅ ꯐꯩꯗ ꯑꯗꯨꯒꯤꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯕ ꯑꯣ ꯑꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣꯕ ꯌꯥꯔꯣꯀꯣ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯅꯪ ꯃꯁꯛꯁꯨ ꯈꯪꯗꯦ ꯀꯔꯤꯅꯣ ꯑꯩ ꯑꯦꯂꯥꯏꯗ ꯇꯝꯃꯦꯕ ꯍꯪꯉꯨ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯍꯣꯔꯦꯟ ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯂꯣꯏꯈꯝꯒꯁꯨ ꯈꯪꯅꯕ ꯂꯣꯏꯈꯝꯒꯁꯨ ꯑꯗꯨꯝ ꯄꯨꯜꯂꯦ ꯑꯃꯨꯛ ꯌꯥꯝꯅꯗꯤ ꯄꯨꯟꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯅꯍꯥꯟꯋꯥꯏ ꯍꯥꯏꯗꯤ ꯃꯥ ꯑꯦꯂꯥꯏ ꯇꯝꯃꯝꯃꯤꯗꯅ ꯃꯥꯁꯨ ꯂꯣꯏꯈꯝꯁꯦ ꯑꯦꯂꯥꯏ ꯇꯝꯃꯝꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯃꯥꯁꯦ ꯑꯦꯂꯥꯏ ꯇꯝꯃꯝꯕꯅꯦꯕꯀꯣ ꯂꯣꯏꯈꯝꯁꯦ ꯑꯥ ꯑꯗꯨꯝ ꯀꯥꯟꯗꯒꯤ ꯍꯥꯏꯗꯤ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯀꯥꯟꯗ ꯁꯨꯝ ꯈꯪꯅꯈꯤꯕꯗꯣ ꯑꯥ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯗꯤ ꯂꯝꯕꯤꯗꯒ ꯊꯦꯡꯅꯀꯥꯟꯗ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯅꯕꯅꯦꯕ ꯑꯩꯅ ꯅꯪꯁꯦ ꯍꯥꯏꯗꯤ ꯑꯩ ꯐꯅ ꯀꯨꯏꯅꯐꯥꯎ ꯍꯪꯗꯦꯕꯀꯣ ꯑꯩꯁꯦ ꯍꯥꯏꯗꯤ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯗ ꯍꯥꯏꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯨꯇꯤ ꯊꯥꯕꯒ ꯃꯥꯟꯅꯩꯗꯅ
45ꯃꯥꯟꯅꯕꯗꯨꯗ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯉꯥꯏꯕꯀꯣ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯃꯤ ꯑꯝꯇꯒ ꯅꯣꯏꯗꯤ ꯅꯣꯏ ꯁꯥꯏꯀꯜ ꯀꯅꯥꯝꯇꯒ ꯊꯧꯗꯣꯔꯛꯇ꯭ꯔꯤꯀꯥꯟꯗꯣ ꯑꯗꯨꯗꯒ ꯑꯩꯅ ꯉꯥꯏꯗꯣꯏꯅꯦꯕ ꯅꯪꯁꯦ ꯈꯪꯕ ꯑꯗꯨꯒ ꯅꯪꯒꯤ ꯃꯅꯤꯡꯗꯒ ꯑꯩꯅ ꯑꯗꯨꯝ ꯏꯟꯅꯗꯣꯏꯅꯦꯕꯀꯣ ꯌꯨꯝꯃꯨꯛꯇꯣ ꯐꯖꯅꯒ ꯊꯤꯟꯗꯣꯛꯄꯤꯔꯝꯃꯦꯗꯅ ꯑꯩꯅ ꯍꯥꯏꯗꯤ ꯂꯥꯞꯅꯒ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯞꯅꯒ ꯊꯤꯜꯂꯝꯃꯤꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯐꯠ ꯆꯪꯍꯧꯔꯦꯒ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯤꯅꯦ ꯊꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯠꯇꯦꯗ ꯅꯈꯣꯟꯁꯦ ꯑꯩꯅ ꯇꯥꯗꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯅꯦ ꯑꯩ ꯖꯦꯛꯁꯟ ꯀꯧꯋꯦꯕ ꯅꯪ ꯇꯥꯔꯝꯃꯅꯤ ꯖꯦꯛꯁꯟ ꯀꯧꯕꯗꯤ ꯈꯪꯗꯦ ꯑꯗꯨ ꯈꯣꯟꯗꯤ ꯈꯪꯕꯗꯧꯅ ꯇꯧꯋꯦꯕ ꯈꯣꯟꯁꯦ ꯈꯪꯒꯨꯝ ꯇꯧꯋꯦ ꯑꯁ ꯊꯥꯕꯜ ꯆꯣꯡꯕꯗꯒ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛꯀ ꯄꯥꯏꯕꯅꯤꯅꯦ ꯑꯩꯅꯒ ꯑꯝꯇꯪꯒ ꯄꯥꯏꯔꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯝꯇꯒ ꯍꯥꯏꯗꯕꯤ ꯍꯥꯏꯗꯤ ꯄꯠ ꯂꯥꯎꯅꯒ ꯑꯗꯨꯝ ꯊꯣꯛꯈꯤꯕꯅꯤ ꯅꯪ ꯍꯥꯏꯗꯤ ꯅꯈꯨꯠꯀꯗꯣ ꯄꯥꯏꯔꯒꯀꯣ ꯅꯈꯨꯠꯇꯣ ꯄꯥꯏꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯈꯤꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩ ꯊꯥꯕꯜ ꯆꯣꯡ ꯍꯩꯇꯦꯕ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯨꯗ ꯑꯩꯁꯨ ꯅꯪ ꯏꯟꯖꯥꯡ ꯃꯃꯤꯡꯃꯨꯛꯇꯤ ꯍꯪꯉꯝꯕꯅꯦ ꯑꯩꯅꯒ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯥꯏꯅ ꯅꯪꯗꯤ ꯚꯥꯞ ꯑꯣꯏꯔꯝꯃꯔꯣꯏ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯗꯨꯅꯦ ꯅꯪ ꯀꯥꯎꯔꯝꯃꯅꯦꯕ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯏꯟꯖꯥꯡ ꯃꯃꯤꯡꯒ ꯍꯪꯉꯝꯕꯗꯣ ꯐꯥꯒꯤ ꯃꯥꯟꯕꯩ ꯅꯪ ꯍꯥꯏꯁꯦ ꯃꯥꯜꯂꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯅꯤꯔꯨꯗꯥ ꯅꯪ ꯀꯩ ꯈꯜꯂꯤꯅꯣ ꯅꯪ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯈꯪꯅꯔꯝꯃꯦ ꯑꯗꯣ ꯇꯣꯛꯅꯔꯣ ꯍꯥꯏꯕ ꯀꯣ ꯇꯣꯛꯅꯔꯣꯀꯣ ꯀꯅꯥꯅꯣ ꯅꯪꯕꯨ ꯖꯦꯛꯁꯟ ꯅꯦꯄ꯭ꯔꯥꯗꯒꯤ ꯌꯨꯝꯅꯥꯛꯅ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯗꯨꯒ ꯑꯦꯂꯥꯏꯗ ꯇꯝꯃꯛꯄ 10 ꯊꯥꯔꯛꯄꯁꯨ ꯑꯦꯂꯥꯏꯗ ꯊꯥꯔꯛꯑꯦ ꯅꯪ ꯑꯗꯣ ꯑꯩ ꯎꯔꯗꯤ ꯑꯗꯨꯝ ꯈꯪꯉꯤꯗ ꯑꯗꯣ ꯅꯪ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯣ ꯑꯩ ꯅꯪ ꯊꯃꯣꯏ ꯁꯦꯡ ꯅꯨꯡꯁꯤꯖꯕꯗ ꯐꯥꯒꯤ ꯃꯥꯜꯂꯦꯗ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯤꯔꯃꯗꯥ ꯅꯪ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯗ꯭ꯔꯦ ꯁꯤꯕꯨ ꯃꯤꯉꯣꯟꯗ ꯁꯥꯏꯔꯤꯁꯤꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕ ꯌꯦꯡꯉꯨꯅꯦ ꯀ꯭ꯂꯥꯁ 10ꯗꯒꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ 12 ꯐꯥꯎꯕꯗ ꯅꯪ ꯅꯠꯇꯕ ꯅꯨꯄꯤꯁꯨ ꯀꯅꯥꯝ ꯀꯣꯏꯔꯛꯄ ꯅꯠꯇꯦ ꯑꯩ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯣꯞ ꯆꯥꯔ ꯂꯥꯛꯄ ꯃꯤꯅꯤ ꯑꯗꯣ 12ꯁꯨ ꯂꯣꯏꯔꯦ ꯑꯗꯣ 12 ꯂꯣꯏꯔꯦ ꯑꯩ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯎꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯏꯃꯥꯟꯅꯕꯗꯒꯤ ꯀꯥꯏꯅꯒ ꯅꯝꯕꯔꯒ ꯂꯧꯔꯒ ꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯑꯒ ꯅꯪ ꯀꯩꯝꯇꯒ ꯍꯥꯏꯔꯝꯗꯕꯤ ꯅꯪꯅꯒ ꯂꯩꯈꯥꯝꯗꯩ ꯂꯧꯔꯤꯕ ꯅꯪꯅ ꯀꯩꯝꯇꯒ ꯍꯥꯏꯔꯝꯗꯕꯤꯒ ꯐꯣꯟꯒ ꯊꯝꯃꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧ ꯅꯨꯡꯉꯥꯏꯍꯧꯗꯣꯏꯅꯣ ꯑꯗꯣ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯦ ꯁꯤ ꯐꯣꯟꯁꯤꯁꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤꯅꯦ ꯇꯧꯔꯛꯀꯅꯨ ꯍꯌꯦꯡꯗꯩꯗꯤ ꯑꯩ ꯅꯪ ꯈꯟꯖꯕ ꯑꯣꯏꯁꯦ ꯑꯗꯨꯝ ꯇꯣꯛꯑꯣ ꯍꯥꯏꯔꯣ ꯈꯨꯗꯛꯁꯤꯗꯒꯤ ꯌꯥꯔꯦ ꯅꯠꯇꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯑꯩ ꯌꯥꯔꯦ ꯑꯁꯦꯡꯕꯀꯣ ꯑꯩ ꯅꯣꯏꯗ ꯍꯥꯏꯗꯤ ꯍꯌꯦꯡ ꯂꯥꯎꯔ ꯍꯪꯆꯤꯠ ꯂꯥꯎꯔ ꯒꯥꯔꯤ ꯇꯧꯔꯒ ꯍꯥꯏꯗꯤ ꯄꯨꯡ ꯑꯗꯨ ꯅꯠꯇꯦꯗ ꯍꯌꯦꯡ ꯍꯥꯏꯗꯤ ꯄꯨꯡ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯁꯨ ꯑꯗꯨꯝ ꯂꯥꯛꯀꯦꯕ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯗꯅ ꯉꯁꯤ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏꯌꯦ Oh my god! Wow! ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯎꯅꯗꯣꯏ ꯅꯠꯇꯦꯌꯦ ꯅꯪꯅ ꯑꯩ ꯊꯥꯖꯗ꯭ꯔꯤꯗꯣ ꯍꯥꯏꯗꯤ ꯅꯣꯏ ꯊꯣꯡꯒꯥꯟꯗꯨꯗ ꯍꯥꯏꯗꯤ ꯒꯥꯔꯤ ꯕꯛ ꯂꯥꯎ ꯊꯧꯔꯁꯨ ꯍꯥꯏꯗꯤ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯇꯪ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯃ ꯂꯣꯏꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯈꯥꯏꯔꯅꯨ ꯌꯥꯔꯦ ꯁꯥꯟꯅꯔꯅꯨ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯈꯥꯏꯕ ꯅꯠꯇꯦ ꯅꯪ ꯑꯗꯨꯝ ꯈꯥꯏꯕꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯦ ꯌꯥꯔꯦ ꯊꯥꯖꯗꯕ꯭ꯔꯥ ꯈꯔ ꯁꯥꯟꯅꯔꯗꯤ ꯌꯥꯔꯦ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯈꯥꯏꯔ ꯈꯣꯠꯂꯤꯔ ꯃꯤ ꯑꯃꯗꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯅꯕ ꯂꯩ ꯌꯥꯔꯣꯏꯌꯦ ꯈꯪꯅꯕ ꯌꯥꯔꯣꯏꯌꯦ ꯑꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯅꯪꯗꯤ ꯑꯗꯨꯝ ꯀꯣꯏꯊꯣꯛꯑꯒ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯈꯟꯗꯤ ꯈꯟꯖꯔꯛꯄꯅꯤ ꯅꯪꯁꯦ ꯀ꯭ꯂꯥꯁ 10 ꯍꯥꯏꯗꯤ 11 12 ꯑꯩ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯔꯛꯇꯕꯅꯤ ꯑꯣ
นั่งอยู่ใกล้ดีเนาะทั้งดีมีอาหารละเล่นไอ้เชนอยาเชนะเลยที่ต้องหน่วยเจ๊บิได้นะตัวเตย มาแล้วชื่อเหลือใครดิ ท้ายเนี่ยเดี๋ยวใช่วันนี้ก่อนนายเจ๊นั่งเฮ้ยมั่งได้หูเปล่านาย แม่ว่าท่านจะทำอะไรกับไหวแล้วมั่งดูแล้วกับไหวทงดูหรอ ไอ้นั่นน่ะทำไมช่างเล่นนุ่งชีเรามาบอกว่าเฮ้ยมั่งได้หลักอยู่ แล้วแล้ว เดี๋ยวหน้าตรงข้างกันนะเช่นวันนี้ไอ้คลาสเตียนได้ยินเรื่องเฉลยเดี๋ยวนั่งข้างหน้าจะเล่นเนี่ย โอ้ยไอ้ข้างหน้าไปเลย cái nô phải già rồi tụng nô phải già rồi ยาเลย rồi nè ai dù cái thằng cài đấy ngày xưa smile ก็เพราะว่าต้องผ่ากันได้ทุกที à đâu thì à đấy giờ cái đấy năng dù khai này sẽ hiểu không mà đi vậy là vậy đó mày sẽ nào với cái vậy đó tóm lại nhiều này เอาด้วยสิต้องผ่ากันได้ ai hồi pháo hồn gì class 10 này cái 11 chia vậy gì nó pin nó farm em play này đấy hết nè ai hồi giờ không muốn ta lạc gì vậy ไอ้คนทานเปล่าเผาแต่แบบนี้ดูโคงสิจ๊ะทานเผาแล้วแบบดูโคงอันนี้ không ai đã được rồi hay gì đang hay gì mi thầm môi đã tài vào cái gì ok เอาด้วยดูไม่เชื่อตัวว่ามันจะคิดตั้งที่ดูโคงเนี่ยแบบถ้าเราดูต้องได้เลยดูโคงที่โคงตรงนี้แบบ adu que no todo viene otro si esto lacto viene otro no si fa na wanda di ngau dan khota na nusi dan khota na khota za dan na nangi number bu ma na dei kai khang da ge lo ji ทำมาเด้ ngai khon khang wai khan ai ji ยาเลยยังไงทำแบบนี้ ai hai do kha ge mo da ai smai smai to pen to ni to ko ya rồi ma thau le mi ni su na ko to ya rồi ทำมาเด้ tao ra ไป nhìn ta ไป ai ha mà nó mới phone to hen à để ai phone da dum khang dre na nang jo ai nó mà nó ping to ra ge na nó mà nó to san rồi đấy mà cái gì อ่า rồi đây ping rồi đây mẹ video trên ngoài ta thì em like tôi video nó share cho film mau được subscribe mau được á mình video mau được á thì cái này view one video em mau đi bye bye